ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄꯤꯅꯤ, ꯑꯗꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯄꯨꯔꯣꯏꯕꯁꯨ ꯆꯍꯤ ꯐꯥꯔꯛꯄꯗ ꯑꯅꯥꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯄꯥꯝꯗ ꯆꯠꯈꯤꯅꯨ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤ ꯈꯔ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯑꯁ, ꯑꯩꯈꯣꯏꯅ ꯐꯤ ꯁꯨꯗꯣꯏꯅꯦ ꯇꯧꯔꯤꯁꯦ, ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯅꯩꯌꯦꯃꯤ꯫ ꯉꯔꯥꯡ ꯑꯉꯥꯡꯈꯩꯅ ꯏꯔꯣꯏꯕ ꯁꯥꯟꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯥꯝ ꯍꯦꯟꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤ ꯈꯪꯉꯤꯅꯦꯕ꯫ ꯏꯇꯥ ꯊꯣꯏꯅꯣ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯅꯪꯗꯤ ꯐꯤ ꯁꯨꯅꯤꯡꯂꯝꯒꯅꯤ, ꯑꯩꯈꯣꯏꯗꯤ ꯈꯔ ꯇꯟꯕꯒ ꯏꯁꯤꯡꯅꯒ ꯅꯩꯕꯒ ꯇꯣꯛꯑꯦ꯫ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯂꯒ ꯅꯪꯒꯤ ꯐꯤ ꯁꯨꯕꯗꯣ ꯂꯣꯏꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁ, ꯅꯣꯏ ꯁꯨꯕ ꯑꯗꯨꯝ ꯁꯨꯗꯣꯛꯄ ꯌꯥꯔꯕꯁꯤꯕꯨ? ꯑꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯑꯇꯟꯕꯤꯅꯤꯅ ꯉꯝꯃꯔꯣꯏ, ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯔꯣ꯫ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯉꯥꯏꯕꯤꯒꯤ ꯏꯕꯦꯝꯃ꯫ ꯁꯨꯕ ꯍꯧꯔꯣ ꯁꯠ꯫ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ, ꯅꯣꯏꯁꯨ ꯁꯨꯔꯣꯏ ꯍꯥꯏꯕꯅꯤꯅ ꯑꯩ ꯁꯨꯕ ꯍꯧꯔꯒꯦꯀꯣ꯫ ꯍꯣꯔꯦꯟ ꯐꯤ ꯊꯥꯗꯣꯛꯄꯗ ꯈꯔ ꯌꯥꯎꯃꯤꯟꯅ ꯇꯥꯕ꯫ ꯍꯣꯏꯌꯦ, ꯌꯥꯎꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯦ, ꯑꯥꯗꯩꯁꯤꯕꯨ ꯇꯥ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ? ꯏꯇꯥ ꯊꯣꯏꯅꯣ, ꯇꯥ ꯄꯥꯔꯤ ꯂꯥꯛꯑꯦꯍꯦ꯫ ꯍꯥ, ꯀꯗꯥꯏꯅꯣ? ꯆꯤꯟꯊꯤꯕꯤꯁꯤꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯔꯤꯅꯤꯅꯦ꯫ ꯇꯧ ꯅꯣꯏ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯇꯧꯔꯤ꯫ ꯑꯣꯅ ꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨ ꯊꯣꯏꯅꯣ, ꯅꯪꯅꯁꯨ ꯇꯥ ꯄꯥꯔꯤꯁꯦ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯇꯥ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯁꯨꯞꯅꯒꯤ ꯃꯆꯜ ꯑꯃꯅ ꯈꯟꯕ ꯃꯤꯅꯨꯡꯁꯤꯗꯣ ꯑꯗꯨ ꯅꯠꯇꯅ꯫ ꯁꯤ ꯈꯪꯕꯒꯤꯅꯤ ꯑꯩꯅꯁꯨ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯁꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯁꯥ ꯈꯪꯅ ꯅꯨꯡꯁꯤꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯁꯤꯅꯗꯤ ꯀꯥꯏꯅꯕꯗꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯇꯥ ꯆꯥꯎꯕꯗꯣ ꯑꯣꯏꯅ ꯅꯨꯡꯁꯤꯅꯧ꯫ ꯃꯥꯅꯁꯨ ꯅꯪ ꯃꯌꯥꯝ ꯈꯟꯖꯔꯤꯗꯨꯗꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯣꯏꯅ ꯂꯩꯕꯅ ꯐꯩꯀꯣ꯫ ꯍꯣꯏꯁꯦ, ꯅꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯏꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯐꯤ ꯑꯁꯨꯕꯁꯤꯡꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯔꯣ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ꯫ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯂꯒ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯂꯨꯁꯦ꯫ ꯁꯤ ꯕꯥꯔꯇꯤꯟꯁꯤꯅꯦ ꯏꯁꯤꯡ ꯁꯣꯛꯂꯒ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ꯫ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯐꯤꯗꯨ ꯊꯥꯗꯣꯛꯂꯤ꯫ ꯈꯔ ꯑꯃꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯤ꯫ ꯅꯣꯡꯂꯩ ꯏꯃꯨꯡꯗꯒꯤ ꯃꯇꯩꯃꯕꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯇꯩꯃ, ꯏꯇꯩꯃ!" "ꯏꯇꯩꯃ ꯏꯪꯈꯣꯜꯗ ꯂꯩꯌꯦ, ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯏꯇꯩꯃ ꯂꯥꯛꯑꯒꯦ." "ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯂꯥꯛꯑꯒꯦ." "ꯍꯩꯍꯥ, ꯀꯩ ꯍꯦꯛꯏꯅꯣ ꯏꯇꯩꯃ?" "ꯍꯋꯥꯏ ꯃꯨꯕꯤ ꯈꯔ ꯍꯦꯛꯏꯅꯦ, ꯏꯔꯣꯟꯒꯦꯅ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯑꯩ ꯀꯧꯕꯕꯣ?" "ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯧꯕ, ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯕꯤꯌꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯂꯥꯛꯄ꯭ꯔꯅ ꯑꯝꯇ ꯌꯦꯡꯉꯨꯒꯦ." ꯍꯣꯏ, ꯌꯦꯡꯂꯨꯔꯣ, ꯏꯇꯩꯃ ꯆꯥꯛ ꯊꯣꯡꯕꯤꯔꯝꯂꯒꯦ." ꯅꯣꯡꯂꯩꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯤꯕꯤꯗꯨ ꯀꯞꯂꯛꯏ꯫ ꯁꯤꯡꯗꯨ ꯁꯦꯝꯂꯝꯂꯒ ꯃꯆꯥꯕꯨ ꯂꯧꯕ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ ꯂꯥꯛꯏ, ꯏꯆꯥꯗꯤ ꯉꯟꯅ ꯍꯧꯒꯠꯂꯛꯏꯗ꯫ ꯂꯥꯛꯑꯣ, ꯏꯃꯥ ꯄꯣꯠꯁꯤꯟꯕꯤꯔꯒꯦꯁꯦ꯫ ꯇꯣ, ꯀꯞꯄ ꯇꯣ, ꯏꯆꯥꯗꯅꯤ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ." ꯃꯆꯥꯕꯨ ꯃꯅꯝꯗ ꯄꯣꯠꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛꯇꯨ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯂꯩꯁꯨ ꯃꯃꯥꯒ ꯆꯪꯂꯛꯏ꯫ "ꯃꯧ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯦ?" "ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯜꯂꯒꯦ ꯏꯃꯥ." "ꯐꯔꯦ, ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯩ ꯄꯥꯝꯕꯤꯔꯒꯦ꯫ ꯆꯥꯛꯇꯣ ꯅꯦꯅꯥ ꯇꯥꯅ ꯊꯣꯡꯂꯣ." ꯀꯗꯥꯏ ꯏꯌꯥ." "ꯏꯁꯨ ꯊꯣꯏꯕꯤ, ꯕꯨꯕꯣꯛꯅ ꯑꯃꯨꯛ ꯄꯥꯝꯕꯤꯔꯒꯦ꯫ ꯏꯃꯥꯁꯦ ꯆꯥꯛ ꯊꯣꯡꯒꯠꯂꯣ, ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯍꯩ ꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯌꯦꯅꯈꯥꯁꯤꯗꯅꯦ ꯁꯤꯡ ꯈꯔ ꯂꯩꯔꯤꯕꯗꯣ ꯑꯝꯇ ꯈꯥꯏꯗꯣꯛ꯫ ꯅꯍꯥꯟꯗꯒꯤꯅꯤ ꯑꯗꯨꯝꯇꯪ ꯈꯥꯏꯗꯣꯛ ꯍꯥꯏꯕꯕꯨ ꯅꯅꯥꯅ ꯇꯥꯗꯦꯅꯦ ꯅꯪꯁꯨ." "ꯑꯁ, ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ, ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯊꯕꯛ ꯆꯠꯄꯩ ꯁꯪꯗꯕꯅꯤ." "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛꯂꯨꯔꯣꯗꯅ, ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯒꯦ?" "ꯍꯣꯏ, ꯈꯥꯏꯔꯨꯔꯒꯦ, ꯏꯁꯧꯗꯣ ꯂꯥꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯕ ꯌꯥꯕꯁꯦ." "ꯏꯇꯩꯃ, ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ." "ꯍꯣꯏ, ꯂꯣꯏꯁꯤꯜꯂꯒꯦ." ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯅꯣꯡꯂꯩꯁꯨ ꯃꯃꯥꯍꯣꯏꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯏꯔꯨꯖꯕꯤꯔꯤ꯫ ꯃꯅꯦꯝꯅ ꯅꯤꯡꯊꯥ ꯄꯥꯏꯗꯨꯅ ꯃꯁꯨꯕꯨ ꯄꯝꯅꯕ ꯉꯥꯏꯖꯔꯤ꯫
Isingdo saitharaga loisilonya angang do inglabadi amuk nagani ko. Hoi ma loisilage. Chathoibi ising saithasiko si ima ningthaduna amta yomsinbiro. Lao lao. Isu thoibi is phazare isu sidi. Namana iruthokpa. Masak phazabi isuni maramokpi mawa napado ngak laidi laklani. Chakadu thidoklaga thambiruso. Hoi ma ado pabase tabak suba satpiranu hairasiba. Ahasu oisile. Aisu sumaina sum leithokpadi yade. Karino yumda leiraga tawba yaba thabak khara tawsinki. Duk sabra karino imana kaithel yonbirasu yai. Yai. Nangna phani khanbado adum tawro. Isuse pirol amukta sisinbiruge. Nang sunya kari tawdobado tawzaruro. Aina ngangsi lawbiringaisida. Angangi ningthakatu sudokho soiso. Ayingbi makubu kisak phasana thidoklaga kupsinduna thammi. Aduga angangi ningtha sudaba khara leiribadu sudoi. Numit asima haukhre ayingbi yapokpi mamadu masanupigi manakta lai. Mama lakpada ayingbido harauna masanupido mamada pamhalaga phamli. Isu sidi masak putong phazareda. Bema yungi misindi kadai satnakhre kanamta leibabu udena. Thabak chathoknaki ma. Kasidi masu kaithildagi khar thenghalakani hairamani. Kai leiragi mala isibo. Haksangdi kaisum tawdaba natro. Tawde. Imana baga sangmanate. Bema imana laklisya. Wari sage haidra laklini. Madubu arema tarani khanbada isya. Wa haiba ngamdrabanine. Nanyemna ku hoi nanaw nupa hoi nasu. Nangbu yumsidagi satlaningdi haiba imasu khangni. Adubu nya isati naha oirinya. Hayeng nanaw nupa sigi nupi laknaba kanta wa ngangnarakani. Kariguma nupiduna aphabi oirabadi phaba. As ima adui wari oiradi hawdokpirano. Inem ikuni yadaba thabakti aisu tawningdi. Makhoinaibu yumsida adum layona hairi. Mapa leitrabasu aibu wakhal suntadanaba yam hotnabi. Aikhoinong legi nupisu kaishu yamna puksel pikpidi oina thazadeda. Hoinya adubu oiradi phai haribanine. Imadinya isagi tang tabu pham makhangna lehaningmani. Napuroibasu ngane kainare. Isasi maraiba onthokna thikre. Ima kari haigadabano khangtre. Nangbu amu nayum palon hairasu phasaba wadi natedo. Ima amuk hana yum panmadudi aidi ngamlaroi. Leifam amata leitrabasu isasiga aiga khak kadaida noma chatlaga leijakhibana phare. Aisu mamani isakidamak tawba ngamloidaba kaisu leite. Isagi wakhalna adu yawrabanina imasu kaisu hairoida. Angang oina nangna lukramin thon phangmasida. Ima khasik nuwaidaduna haibani imana. Haiba aise wa ama tawgena su tawbanine. Nata thoinudo hadak sengkhrene. Ita thoinubo kanada. Sahi kharagi mamangda yum honglakpani haidana ama leirigi. Nupado sauba kawi haibra kainupsu hainabani. Yamna su phai hai. Leikai mina laknariba. Thoinudi nupa khanba yam phai haidana. Itado nungsibani. Aina yum hek palakpadagi aikhoigi marisu sum lapthoknakrabani. Khulpuladi amuksu khara phadauba. Hauzik tada nungairaktriba. Isum imanabi tinaba haisidinya singangtanini nangbo. Khul amada puna yum panminaba oiradi maphaido. Khulga pundana yum panakibasidani loin lapthoknaribasi. Itado aina hanglay haidana khara tambiyo. Lamlapanina aidi magi luhongbado yawba ngamloidawri. Angang apikbasiga lago paraktarnina ima saudanaba khara tambiyo ko. Itado yam sauganmani. Hoi. Imane thoinu hoida chalaga haidawrini. Natana sumaina haire I haidana. Ima sunya satnaba tawrage. Inama khoi tada khoido thengnarabadi khara su phadawni do. Thabak sinaba ngaktanina. Pak yumda leiba natabanina thengnaninglaba su phangdre. Ai lame haidana khara tamuko sisi isuse. Mabu aina pambasida uithare to. Sumiroso ima su thokhrage. Ai thindoke ma. Yare thindoktrabasu imanya adum sakrage. Ningthina layuko ima salukiki. Ayingbigi mamadu wahai kharasi masada hairamlaga satkirami. Ayingbisu mamana thokibadu haipit yenglaga masanupibu sumba sangkre. Sumda paridu mamana bahaitonga thabak chalubadagi lambida halai. Haitona thabak subisisu wainiko. Wadradi nungaigadro. Thabak subabu nungaiba kai leike. Hoine nang naiba loi sumini. Ado thoinudo hadak sawda sengkibado. Nang nungaiduba kaisu phawtro.
ꯃꯤꯅ ꯆꯦꯟꯖꯈꯤꯕꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ? ꯈꯪꯗꯦꯗ, ꯑꯩꯁꯨ ꯁꯨꯝ ꯍꯪꯉꯤꯅꯤ ꯊꯣꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯃꯥꯟꯕ, ꯅꯪꯅꯗꯤ ꯀꯌꯥ ꯊꯧꯁꯥꯕꯤꯗꯕꯗꯨꯗ ꯃꯥꯁꯨ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯅꯤ. ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯤꯔꯤꯕ? ꯍꯩꯄꯥ ꯁꯥꯕꯩ ꯋꯥ ꯅꯠꯇꯦꯅꯦ, ꯑꯩꯅ ꯈꯪꯕꯩꯅꯦ ꯍꯥꯏꯔꯤꯁꯦ. ꯅꯪꯅ ꯃꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯌꯤꯡꯕꯤꯗꯣ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦꯅ ꯊꯃꯣꯏ ꯀꯥꯏ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯒ? ꯑꯁ ꯇꯥꯅꯤꯡꯗꯦ ꯊꯩꯇꯣꯟ. ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯗꯨꯒꯤ ꯁꯨꯝ ꯊꯃꯣꯏꯁꯤꯅ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕꯩ ꯇꯧꯕꯅꯤ. ꯊꯣꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯁꯨ ꯈꯪꯉꯤ, ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯆꯝꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯈꯜꯂꯨ ꯌꯥꯗꯦ. ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯪꯖꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯈ꯭ꯔꯤꯗꯣ. ꯂꯩꯅꯤ ꯂꯩꯅꯤ. ꯅꯪ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯅꯇꯨ ꯊꯤ ꯈꯪꯂꯣꯏꯗꯧꯔꯤꯅꯦ. ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯑꯌꯤꯡꯕꯤꯅ ꯃꯄꯥꯝꯗ ꯍꯜꯂꯒ ꯂꯩꯕꯗꯣ ꯉꯥꯏꯔꯣ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯃꯥꯅ ꯃꯄꯥꯝꯗ ꯂꯩꯕ ꯂꯥꯛꯑꯒ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯑꯃꯨꯛ ꯌꯥꯕꯤꯔꯛꯇꯣꯏꯗꯤ ꯐꯩꯅꯦ. ꯑꯗꯨꯗꯤ ꯅꯠꯇꯕꯗ ꯍꯥꯏꯒꯤꯁꯨ ꯍꯥꯏꯔꯨꯔꯒ ꯀꯣꯟꯅ ꯊꯤꯅ ꯉꯥꯡꯉꯗꯤ ꯏꯊꯟꯇ ꯁꯤꯈꯤꯕꯅ ꯐꯔꯦ. ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯅ? ꯑꯩꯅ ꯋꯥꯔꯤ ꯍꯧꯗꯣꯛꯂꯨꯕꯗ ꯈꯖꯤꯛꯇ ꯉꯥꯏꯔꯦ, ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯂꯛꯄꯅ ꯃꯌꯥꯝ ꯑꯃ. ꯑꯩ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯂꯥꯟꯗ ꯇꯥꯎꯔꯒ ꯂꯩꯒꯅꯨꯅꯦ, ꯃꯪꯂꯥꯛꯅꯁꯤꯅꯤꯀꯣ. ꯁꯛꯁꯤꯒ ꯑꯌꯤꯡꯕꯤꯅ ꯁꯣꯝꯗꯒ ꯂꯥꯛꯑꯗꯤ ꯍꯥꯏꯒꯦ ꯀꯥꯏꯅ ꯋꯥꯈꯜ ꯈꯔ ꯁꯥꯒꯠꯂꯝꯃꯤ ꯃꯥꯜꯂꯦꯅꯦ. ꯆꯩꯅꯝ ꯅꯝꯒꯅꯨ ꯍꯦꯕꯣꯅ. ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯁꯥꯒꯠꯆꯕꯗꯤ ꯌꯥꯏ ꯀꯩꯅꯣ. ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯏ ꯁꯣꯜꯂꯤꯅꯦꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦꯗꯅ. ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ, ꯆꯨꯛ ꯆꯥꯔꯒ ꯂꯩꯗꯧꯔꯦ. ꯑꯍꯤꯡꯕꯤꯁꯨ ꯃꯄꯥꯝꯗ ꯀꯩꯁꯨ ꯂꯩꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ. ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯍꯥꯏꯕꯅꯤ. ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤ, ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯈꯪꯅꯤ, ꯈꯪꯅꯤꯕ ꯅꯪꯅ ꯈꯪꯗꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯔꯣꯏ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯌꯦꯟ ꯑꯃ ꯉꯧꯔꯒ ꯑꯃꯗꯨ ꯈꯔ ꯇꯧꯁꯤꯗꯅ. ꯀꯨꯏꯔꯦ ꯊꯛꯈꯤꯗꯕ. ꯏꯅꯦ ꯇꯄꯥꯕꯤ ꯍꯣꯏꯗꯒꯤ ꯃꯌꯣꯝ ꯈꯔ ꯂꯧꯔꯒ ꯅꯨꯃꯤꯗꯥꯡ ꯆꯔꯨ ꯃꯩꯒ ꯇꯤꯛꯂꯒ ꯐꯖꯅ ꯊꯛꯊꯁꯤ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯒꯦ? ꯑꯗꯨ ꯊꯛꯂꯒ ꯑꯋꯥꯕꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯂꯝꯕꯤꯁꯤꯁꯨ ꯁꯨꯡꯌꯧꯕ ꯌꯧꯕ ꯅꯥꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯈꯔꯒꯅ ꯋꯥꯕꯅꯦ. ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯂꯝꯕꯤ ꯃꯌꯥꯏꯁꯤ ꯇꯨꯝꯕ ꯂꯩꯗꯣꯏꯅꯤꯀꯣ. ꯏꯌꯦ ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯁꯛ ꯐꯖꯕ, ꯊꯛꯇ꯭ꯔꯤꯉꯩꯗ ꯉꯥꯎꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ. ꯑꯩ ꯅꯪꯒ ꯊꯥꯡꯒ ꯆꯠꯄ ꯉꯝꯃꯔꯣꯏꯕ. ꯏꯕꯥꯅꯤꯁꯨ ꯐꯅ ꯁꯥꯡꯗꯤ ꯂꯥꯛꯏ ꯀꯩꯅꯣ. ꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯌꯧꯔꯅꯤ. ꯅꯪꯁꯨ ꯏꯕꯣ ꯀꯥꯟ ꯆꯥꯗꯅ ꯐꯤꯡꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯂꯝꯕꯤꯗ ꯇꯥꯔꯤꯕ ꯅꯨꯡ ꯃꯆꯥꯁꯤꯡꯁꯦ ꯃꯁꯤꯡ ꯊꯤꯔꯒ ꯆꯠꯂꯣ. ꯌꯧꯈꯤꯕ ꯈꯪꯍꯧꯔꯣꯏꯗꯧꯅꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯁꯥꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤꯒ ꯍꯩꯇꯣꯟꯒꯗꯨ ꯆꯔꯨ ꯃꯩ ꯊꯥꯒꯠꯂꯒ ꯌꯨ ꯊꯛꯂꯤ. ꯄꯥꯔꯤꯅ ꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯅꯨ, ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕ ꯉꯝꯃꯔꯣꯏ. ꯀꯩꯅꯣ ꯁꯤꯕꯣ, ꯍꯥꯏꯅ ꯏꯁꯤꯡ ꯊꯛꯄꯗꯧꯅ ꯁꯨꯝ ꯊꯛꯏꯁꯤꯕꯣ? ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯑꯁ ꯄꯤꯔꯛꯑꯣ, ꯃꯨꯟꯈꯤꯅꯣꯃꯦ. ꯏꯁꯤꯡ ꯑꯉꯧꯕꯁꯤ ꯊꯛꯑꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ. ꯄꯥꯔꯤ ꯀꯗꯥꯏ ꯄꯤꯔꯣꯃꯦ? ꯁꯦ ꯅꯪ ꯆꯥꯅꯕꯁꯤ ꯆꯥꯎꯕ. ꯄꯤꯔꯛꯑꯣꯕ ꯑꯗꯣ ꯑꯩꯉꯣꯟꯗ. ꯆꯠꯂꯍꯦ, ꯋꯥ ꯐꯥꯎ ꯆꯨꯝꯅ ꯉꯥꯡꯉꯝꯗꯦ ꯑꯗꯨꯒ ꯄꯤꯔꯛꯑꯣꯏ. ꯌꯥꯔꯦ ꯈꯔ ꯊꯛꯑꯗꯤ. ꯑꯩꯅ ꯁꯤ ꯊꯛꯑꯒꯦ, ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ. ꯆꯔꯨꯗꯣ ꯈꯔ ꯍꯥꯞꯆꯜꯂꯣ. ꯆꯔꯨꯅ ꯍꯥꯞꯄ ꯌꯥꯔꯗꯤ ꯁꯤꯡꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ. ꯌꯨ ꯊꯛꯄꯗ ꯈꯥꯔꯤꯁꯤꯅ ꯀꯩꯒꯤ? ꯑꯗꯨꯒ ꯍꯨꯅ ꯊꯛꯄꯗ ꯁꯤꯔꯤꯁꯤꯅ ꯑꯃꯨꯛ ꯀꯩꯒꯤ? ꯍꯪꯕ ꯌꯥꯕ ꯋꯥ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯍꯪꯗ꯭ꯔꯁꯨ ꯑꯃꯃꯝ ꯊꯛꯑ ꯌꯦꯡꯉꯨ ꯀꯩꯅꯣ. ꯍꯨꯗꯁꯨ ꯗꯥꯎꯕ ꯌꯥꯔꯗꯤ ꯁꯤꯗꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤ. ꯑꯗꯨꯗꯤ ꯉꯝꯃꯣꯏ. ꯍꯨꯕꯨ ꯀꯅꯥꯅ ꯊꯛꯅꯒꯦ? ꯑꯗꯨꯗꯤ ꯅꯪꯒꯨꯝꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯕ ꯃꯤꯅ ꯊꯛꯀꯗꯧꯕ, ꯈꯪꯉꯦꯗꯅ. ꯑꯁꯦꯡꯕꯩꯁꯨ ꯑꯩꯒꯨꯝꯕꯅ ꯊꯛꯀꯗ꯭ꯔꯥ? ꯃꯄꯥꯟ ꯊꯣꯡꯗ ꯋꯥꯗꯕ ꯁꯥꯔꯒ ꯂꯩꯕꯁꯦ ꯇꯁꯦꯡꯅꯗꯤ ꯋꯥꯔꯦ. ꯍꯨꯗꯣ ꯑꯩꯁꯨ ꯊꯛꯅꯤꯡꯗꯕ ꯅꯠꯇꯦ. ꯑꯗꯨ ꯊꯛꯑꯒ ꯄꯨꯛ ꯃꯅꯨꯡꯗ ꯆꯥꯛꯊꯦꯛꯂꯛꯀꯗꯕ ꯊꯔꯣ ꯑꯣꯟꯕꯗꯣ ꯑꯗꯨ ꯇꯟꯕꯩ ꯋꯥꯅꯤ. ꯀꯩ ꯆꯥꯅꯔꯤꯒꯦ? ꯆꯠꯂꯣ ꯁ꯭ꯋꯥꯏꯗ. ꯅꯪꯒꯤꯗꯣ ꯆꯩ ꯅꯤꯕꯩ ꯋꯥꯅꯤ ꯅꯪ ꯉꯥꯡꯉꯤꯗꯣ. ꯀꯗꯥꯏ ꯌꯨꯒ ꯊꯛꯑꯅꯨ. ꯍꯣꯔꯦꯟ ꯏꯕꯥꯅꯤꯃꯛ ꯉꯥꯎꯔꯗꯤ ꯌꯨꯝ ꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤ. ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯉꯥꯎꯒꯦ. ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯇꯥꯎꯗꯤ. ꯍꯣꯔꯦꯟ ꯁꯦꯟꯅꯅꯕ ꯑꯣꯏꯅ ꯂꯩꯌꯣ, ꯑꯩ ꯁꯦꯟꯅꯅꯕ. ꯍꯩꯇꯣꯟꯗꯨ ꯃꯊꯟꯇ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯑꯔꯦꯝꯕꯁꯤꯡꯗꯨ ꯃꯊꯟꯇ ꯂꯣꯏꯅ ꯊꯛꯇꯣꯛꯈ꯭ꯔꯤ. ꯊꯦꯡꯖꯤꯜꯂꯛꯂꯤ. ꯄꯥꯔꯤꯅ ꯍꯩꯇꯣꯟꯗꯨ ꯃꯌꯨꯝ ꯐꯥꯎ ꯄꯨꯕꯤꯔꯛꯏ. ꯃꯥꯡꯒꯣꯜꯗꯨ ꯊꯝꯂꯝꯂꯒ ꯃꯁꯨ ꯃꯌꯨꯝꯗ ꯂꯥꯛꯏ. ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ. ꯅꯣꯡꯁꯨ ꯃꯪꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯞꯅ ꯇꯥꯔꯛꯂꯤ. ꯄꯥꯔꯤ ꯅꯣꯡ ꯆꯣꯠꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯁꯨ ꯇꯧꯗꯦ. ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯤ. ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯛꯏ. ꯃꯃꯤꯠꯁꯨ ꯎꯏꯁꯤꯜꯂꯤ. ꯏꯪꯂꯕ ꯅꯣꯡꯂꯤꯛ ꯑꯗꯨꯅ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯕꯗ ꯑꯋꯥꯕꯁꯤꯡꯗꯨ ꯈꯔ ꯃꯈꯩ ꯐꯕꯒꯨꯝ ꯈꯟꯖꯩ. ꯑꯋꯥꯕꯒꯤ ꯄꯤꯔꯥꯡꯁꯦ ꯅꯣꯡꯂꯛꯇ ꯂꯦꯞꯂꯒ ꯂꯩꯈꯤꯕꯅ ꯀꯅꯥꯅꯁꯨ ꯎꯕꯤꯈꯤꯗꯕꯅꯤ. ꯑꯍꯥꯗ ꯅꯣꯡ ꯀꯧꯃꯤ ꯅꯨꯡꯁꯤꯕ ꯏꯇꯥꯎ, ꯅꯪꯅ ꯉꯁꯤ ꯅꯅꯤꯡꯇꯝꯅ ꯆꯨꯊꯔꯛꯄꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯁꯨ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯨ.
Nong maraktuda ngehak leplamlaga imungda iswat-swat pa makai sangkri numit kharani hokri. Nong laysu nupi selagli. Manaw nupan nupi selagpasida ayingbi yamna haraw-zarami. Numit aphabada nong lay amade bina makoy anibu luhonglami. Ayingbi mahakti karisu khanjada isam-sam thoklagalay. Adubu bina mahak na karibu khaliba kananasu khangbu uba ngamde. Luhongba thap harakle nong laysu huzikti nupi thiribanina khara makai honglabani. Binaga nong laygadu makoy kada phamlaga wari sanay. Kaino isi yunba sum lahidoy raise. Itay su layba nati mano yumsida tum layrisibu tanba zano. Mapamda kok layruge haiti. Ay, itay magi mama na dinana layrusina haibala ambane. Imaga ikoy na yadabi tawbane. Kaidoge, itay masu yumsi tum laysisani kaino. Tasaw na marayabag tidana nga nalakidraso. Yumse, magi saru yauribane. As, madu yaroida. Masano pisisu nong gisarakani. Hayengway ibanigisu isa yarokani. Inyem ikusisu sonsilay. Nate, hayengway moy mama masagi ingkol saruk piyo hayradi kamay tawni. Ingkol nena yam sawboy di pay kubak mugtang pakpasida. Kande, mapam na sakina ba hayba na paniko. Kona ikoy yilagta na ba. Ayiwadi chatlan kisi sida lay. Kangde, nang nari mayam sisu lan brasu lan banate. Kangde, nang tukto. Sige maram sida ayohalano. Mapandegi aying binabu kauray. Inaw! Nangbu tabro, mapanda uta thuloo. Utare tare, ichiya thulage. Natay matapsan na bisya amukawri ayam da thugi layram. Wayam kana da wali ko. Hoida, chalo kawri dohan, chalo. Bina mapanda thulay. Kaya haike ichiya na ikaw baba. Nung sakra saringay sida imaga pabagagi pirolsya sudok sinahagi tawbani. Ahlan isu sunjilaklabani na hausikti ibani sangdana seba tawbagi matam usilaklabani. As ngamoida hausikidi ise layribanina ise na dum tawbiro kaino ise laydrakanda aina muk tawba haiduni ahalgi seba tawbaga as aidi ngamzaroy kaino nangna nganglibadu pa aina yubsida laytaba matam thoklabadi ahalgi seba tawba taledana tokpa taribra nangbo hoisu ise laydrakanda tawge haridana hausikidi ise na yubsi layribanina adum tawbiyo na haizabani ise na yubsi laytaba oiradi aisu ningtek thokpa makai seba tawnidana inaw Karino nangna ayna yubsi layba laytabana amuk kosi ko libuduba. Karino haning libudo adum hayo kaidorage. Sibu amuk hainakidro. Haidrasu naanna sana kangzaba yayna. Hausikbu angang masadawna amuk haina laykidro. Aydi yam hainazadeda. Pi amani suba isu ayba hekta kauba. Tabak kitang tawba isu ayba koy hekta kauba. Isi sibu ayga layminadradi kamay tawdurige. Ha? Ayga layramdradi kamay tawdoynoba. Yari no, pothazaro. Ibani na wari sasadana tabak si tawminaradi karamba kay pagadra kanbagi haybani. Nang natalat yari, isi dum tawragi. Ay butali na haikibrane. Ay di, isi na yubsi laydradi ay natawgi na haizabani. Tali kay na di, ay di haikide. Nung laydo, mapanalaw na batabado tawlay. Karino mo ka na resibo? Imungda, imapaba ni masangam di si kangina dro. O karino, ay ngono unsilaga, sungang biri siba, ay naro ka na bawrise. Itay masukra malabani. Karish lay tawba sida, kana masaksak auraga lay sibu kay gino. Nanaw nupisi na, kari arama tawkrage ba, ha? Itay maginom lay, itay masway siya. Matong manaw di, ang mukha na bahawlaroy. Nakoy sawro no, imapaba ko'y natakraga pakatlani. Yari, kanga ba ni itay masu? Hayraga, kapsilaw sa nadawgi. Adugumba na tawtudani, ay ko'y su, wangang mata na ngangdrisi, nabi, lawsang kasi. Ay tapos na tuloy, tsak tiro lang. Hoy, tsangagi, nupa nang hanasang biram. Tabag suba na miya maka. Ado ka saba na mi bora masabi siya ni. Imong kasya, tsaukat pangamloy daw rin. Ikay kang nabi kra layrisin niya, suro-suro na sinda na, at umiklay, yung zaning daba na. Binamasin nga sugat lamlaga sangkri ay yingbi, manaw nupi na hiram liwado, gyantay, adubu. Manema ku layriba oiba na, kang labaso, kang sinada saraga layba tari. Binana, asum na tatana aying misaki na ba sa krita na tawrami. Adubu, so alam manema kubot hadok lamlaga sa kibagi tawnado di aying bidiyaw tre. Nung maginamit ni aying bi, masano pido, manamda po silaga pukri asaw badagi ising so potoglay. Lambida ni, aying mihoy kulgi maniya magating narami. Hay ma, ingaya, kaysat pirino. Aying biya, ay sisida tabak ang magilaan maninya. Nangbo, nayang kayam kang magumuida, nasangam dabra nang bo. Kasyum tau dia da, handag ini bo ikubuk ani magnasilagpa.
ꯑꯗꯨꯗ ꯆꯥꯕ ꯇꯨꯝꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯌꯤꯡꯕꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯈꯣꯏꯗꯤ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯀꯝꯗꯧꯏ ꯐꯩ ꯌꯥꯝ ꯐꯩꯌꯦ ꯑꯌꯤꯡꯕꯤ ꯃꯈꯣꯏꯁꯨ ꯈꯔ ꯂꯩꯔꯗꯤ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯛꯀꯅꯤꯗꯣ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯌꯦꯡ ꯅꯅꯥꯎ ꯅꯨꯄꯤ ꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯂꯩꯔꯣꯏꯅꯤ ꯅꯪꯕꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯣꯜꯂꯁꯨ ꯁꯣꯟꯅ ꯑꯍꯜꯁꯤꯡ ꯂꯩꯔꯤꯕꯅꯤꯅ ꯐꯩ ꯅꯪꯕꯨ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯗꯣ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯔꯤꯕꯅꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯅꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯤꯗꯣ ꯏꯅꯦ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯄꯥꯝꯗ ꯍꯜꯂꯒ ꯂꯩꯅꯤꯡꯕ ꯃꯍꯧ ꯀꯅꯥꯕꯨ ꯂꯩꯒꯦ ꯏꯃꯥꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥꯝꯗ ꯂꯩꯔꯒ ꯃꯤꯌꯥꯝꯒꯤ ꯅꯣꯡ ꯏꯁꯥ ꯑꯃꯨꯛꯀ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩ ꯏꯄꯥꯝꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯍꯩ ꯃꯗꯨꯗꯤ ꯅꯪ ꯅꯁꯥꯗ ꯂꯩꯔꯤ ꯃꯤꯗꯕꯨ ꯂꯝꯆꯠ ꯆꯨꯝꯅ ꯂꯩꯕꯗ ꯀꯅꯥꯝꯇꯅ ꯉꯥꯡꯅꯔꯣꯏꯀꯣ ꯅꯪꯕꯨ ꯂꯧꯕꯤꯒꯦ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤꯅꯤ ꯑꯌꯤꯡꯕꯤ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤꯀꯣ ꯑꯉꯥꯡꯁꯦ ꯅꯊꯟꯇ ꯁꯦꯝꯕꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯅꯅꯥꯎ ꯅꯨꯄꯥ ꯍꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯔꯣꯏꯗꯣ ꯃꯈꯣꯏꯅ ꯋꯥ ꯑꯃ ꯀꯟꯅ ꯉꯥꯡꯂꯛꯄꯗ ꯅꯪꯒꯤ ꯃꯤ ꯂꯩꯔꯣꯏꯀꯣ ꯏꯕꯦꯝꯃ ꯐꯔꯦ ꯐꯔꯦ ꯑꯩꯁꯨꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯑꯉꯥꯡꯗꯨ ꯅꯥꯅꯤ ꯏꯅꯦ ꯆꯠꯂꯦ ꯍꯣꯏ ꯏꯅꯦ ꯑꯌꯤꯡꯕꯤ ꯏꯁꯤꯡꯗꯨ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯕꯤꯅꯥꯅ ꯃꯪꯒꯣꯜꯗꯨ ꯂꯦꯞꯂꯒ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯅ ꯎꯅ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯑꯗꯨꯅ ꯐꯠ ꯍꯥꯏꯔꯒ ꯑꯃꯣꯠꯄꯁꯤꯡꯗꯨ ꯑꯌꯤꯡꯕꯤꯗ ꯁꯤꯠꯆꯤꯜꯂꯤ ꯏꯅꯥꯎ ꯀꯔꯤꯅꯣ ꯋꯥꯏ ꯁꯤꯠꯄꯕꯨ ꯃꯤꯉꯣꯟꯗ ꯇꯥꯅ ꯁꯤꯠꯆꯤꯜꯂꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯕꯨ ꯏꯆꯦꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯒ ꯁꯤꯠꯈ꯭ꯔꯕꯣ ꯃꯤꯒꯤ ꯋꯥꯏ ꯁꯤꯠꯄ ꯃꯥꯡꯁꯤꯗ ꯃꯊꯧ ꯂꯩꯇ ꯂꯥꯛꯆꯔꯦꯗꯨꯒ ꯁꯥꯎꯕꯤꯒꯁꯨ ꯇꯧꯔꯤ ꯉꯝꯃꯤꯗꯀꯣ ꯉꯝꯃꯤ ꯑꯩ ꯑꯣꯏꯔꯗꯤ ꯅꯥꯟꯅ ꯆꯠꯈ꯭ꯔꯅꯤ ꯃꯤꯒꯤ ꯅꯥꯛꯇ ꯅꯩꯗꯅ ꯆꯥꯗꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯋꯥ ꯉꯥꯡꯂꯕꯁꯨ ꯀꯥꯟꯅꯗꯦ ꯎꯗꯧꯅ ꯋꯥꯗꯧꯔꯤꯗ ꯍꯨꯏ ꯀꯥꯟꯅꯗꯕꯤ ꯃꯃꯥ ꯃꯆꯥ ꯂꯣꯏꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯏꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯑꯌꯤꯡꯕꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯂꯥꯛꯂꯤꯕ ꯃꯧꯁꯤꯅ ꯅꯨꯡꯇꯤꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ ꯅꯪꯕꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯀꯩꯗꯧꯒꯦ ꯏꯅꯦꯝ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯏꯄꯥꯡꯒꯜ ꯀꯟꯗꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯉꯥꯡꯂꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯅꯪꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯂꯩꯔꯅꯨ ꯏꯅꯦꯝꯅ ꯅꯪꯕꯨ ꯇꯥꯟꯕꯅꯦꯗꯤ ꯈꯟꯒꯅꯨꯀꯣ ꯏꯃꯧ ꯑꯍꯜ ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯏꯃꯥ ꯑꯌꯤꯡꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯗꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯟꯅ ꯀꯞꯂꯛꯏ ꯆꯠꯂꯣ ꯏꯁꯨꯗꯣ ꯃꯕꯨꯛ ꯂꯥꯝꯂꯕ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇ ꯄꯤꯊꯛꯂꯨꯁꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯔꯗꯤꯅꯦ ꯃꯗꯨ ꯇꯧꯒꯅꯨ ꯅꯄꯥꯒ ꯑꯩꯒꯗꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯁꯤꯕ ꯉꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯅ ꯋꯥꯅ ꯂꯩꯍꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯂꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯑꯣꯏꯅ ꯇꯥꯏꯌꯦ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯒ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯕꯅꯣ ꯌꯥꯔꯒꯗꯤ ꯌꯨꯝꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯖꯒꯦ ꯏꯅꯥꯎꯈꯣꯏꯁꯨ ꯄꯪꯉꯥꯡ ꯉꯥꯡꯖꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯃꯥ ꯄꯣꯊꯥꯕꯤꯌꯨꯀꯣ ꯅꯁꯨꯁꯦ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ ꯃꯕꯨꯛ ꯑꯝꯇ ꯄꯤꯊꯛꯂꯨꯈꯤꯒꯦ ꯁꯣ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯗ 이봉과 오빠 낭못 우리빠 매암세 예행방감리브라냐 이봉세 나마디 예행방감들 가람동도이노 강들에 누미당이 마tam 오실락리 비나나 마네 마코기 sak pizaramlaga nunglega makoy anisu chaksa thoi aying bi kaur bataude kolukhak singdo perper phingdoklaga phamung kakhalaga tumkhirami aying bi sumabuk lamladuna chakhumda sanglei magi sak saru khakpiramtre aying bi mabuk ning nungsina magi kada sanglei phamung ne hipliba masanu piu pongkhatli isa thoibi ima isa sibo yumsi thadoklaga chatlasiro 이마시 юм시 레이다나바 마코이나 떠리바 마얌세 에이 강마감들 나코이 바바시수 얌파테 코이 자토이 이마니가 훈독 남라가 마타타 짠키 이자토이비 난 투나 짜오로바 이자나 왕강락라가 이마이나 까우방이 콘지어도 이마얌 따닝이 자토이비 난 왕강고바 난 왕강고 이마게 와바세
ꯑꯃꯨꯛꯇꯗꯤ ꯏꯆꯥꯅ ꯄꯣꯊꯥꯍꯜꯂꯣ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝ ꯀꯔꯤꯁꯨ ꯂꯩꯇꯕꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯊꯔꯣꯏꯁꯤ ꯏꯃꯥꯁꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯅ ꯊꯟꯗ ꯆꯠꯄ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯊꯟꯗ ꯆꯠꯄ ꯅꯠꯇ꯭ꯔꯥ ꯅꯣꯡꯃꯇ ꯐꯥꯎꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕꯤꯔꯛꯇꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯋꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯋꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯅ ꯀꯧꯖꯗꯨꯅ ꯀꯞꯆꯩ ꯑꯍꯤꯡꯁꯤꯃ ꯇꯨꯝꯊꯕ ꯌꯥꯗ ꯀꯞꯄ ꯌꯥꯕ ꯀꯞꯄꯤ ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯀꯅꯥꯁꯨ ꯇꯥꯛꯂꯝꯗ ꯆꯠꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯥꯡꯊꯣꯡꯗꯣ ꯍꯥꯡꯂꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯌꯨꯝꯗꯣ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯅꯥꯗꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯕꯤꯅꯥ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯅꯅ ꯑꯌꯤꯡꯕꯤ ꯀꯥꯗ ꯆꯪꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯃꯥ ꯃꯆꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯅꯤꯡ ꯃꯌꯥꯏ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯦ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯖꯔꯛꯏ ꯅꯨꯡꯉꯥꯏꯖꯔꯦꯗ ꯀꯣꯛꯊꯛꯇꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯁꯛꯇꯨꯒ ꯁꯤꯗꯁꯅꯈꯩ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯕꯕꯨ ꯉꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯠꯄꯤꯅ ꯃꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯏ ꯁꯪꯅ ꯂꯩꯕ ꯌꯥꯔꯦ ꯕꯤꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯨ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯅ ꯄꯥꯈꯠꯅ ꯍꯪꯖꯔꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯦ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯂꯣꯏꯗꯣꯏꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯁꯤꯁꯨ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤꯅ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯌꯥꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤꯗꯨꯁꯨ ꯋꯥꯔꯝꯂꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯤꯗꯠ ꯇꯠꯇꯅ ꯑꯗꯨꯝ ꯂꯩꯕ ꯅꯪꯒꯤꯗꯤ ꯀꯅꯥꯁꯨ ꯃꯤꯆꯪ ꯂꯩꯔꯣꯏꯅ ꯏꯃꯥꯅ ꯅꯍꯥꯟꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗ꯭ꯔꯥ ꯅꯪꯕꯣ ꯌꯥꯔꯦ ꯏꯃꯥ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝ ꯋꯥꯏ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯈꯤꯗꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯇꯠꯇꯅ ꯉꯥꯡꯕꯤꯔꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯅꯁꯥ ꯁꯣꯏꯈ꯭ꯔꯦ ꯏꯆꯥ ꯑꯁꯤꯗꯤ ꯀꯞꯀꯅꯨꯁꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯃꯈꯣꯏꯗꯤ ꯌꯦꯠꯂꯨꯔꯅꯨ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯈꯜꯂꯤꯕꯗꯣ ꯏꯃꯥ ꯈꯪꯉꯤ ꯃꯈꯣꯏꯗꯤ ꯌꯦꯜꯂꯛꯀꯅꯤ ꯈꯟꯗꯅ ꯅꯪꯕꯨ ꯆꯠꯈꯤꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯐꯅ ꯋꯥꯔꯕꯁꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯌꯤꯡꯕꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ ꯃꯥꯒꯤ ꯃꯔꯝꯗ ꯑꯊꯤꯕ ꯋꯥ ꯉꯥꯡꯅꯔꯨꯕ ꯇꯧꯗꯦ ꯃꯔꯥꯏꯕꯛꯊꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯝꯇ ꯍꯥꯏꯅꯗ꯭ꯔꯤ ꯄꯥꯔꯤꯁꯨ ꯄꯥꯎꯁꯤ ꯇꯥꯔꯝꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯤ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯎꯕ ꯐꯪꯂꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯈꯟꯖꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯑꯌꯤꯡꯕꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯗꯨ ꯂꯥꯝ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤ ꯂꯩ ꯑꯃ ꯂꯥꯝꯕ ꯐꯪꯗ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯍꯦꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯝꯕ ꯐꯪꯗꯦ ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯂꯩꯗꯨꯕꯨ ꯂꯥꯝꯂꯒ ꯍꯦꯛꯂꯛꯏ ꯑꯦ ꯇꯥ ꯄꯥꯔꯤ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯁꯤ ꯅꯪꯒꯤ ꯂꯩꯗꯣ ꯂꯥꯏ ꯀꯠꯅꯕ꯭ꯔꯣ ꯑꯗꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯁꯤꯕꯣ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯩꯔꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯏꯄꯥꯝꯅ ꯍꯜꯂꯛꯂꯒ ꯂꯩꯕꯁꯦ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯒꯗ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯗꯧꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯒ ꯂꯩꯌꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯣ ꯏꯅꯦꯗꯤ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛ ꯏꯟꯁꯥꯡ ꯌꯣꯟꯕ ꯎꯗ꯭ꯔꯦ ꯑꯗꯨ ꯁꯨꯝ ꯍꯪꯕꯅꯤ ꯍꯌꯦꯡꯗꯒꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯅꯤ ꯃꯁꯨ ꯁꯦꯟꯅꯕꯗ ꯄꯣꯠꯐꯝ ꯊꯣꯛꯀꯅꯤꯒ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯇꯥ ꯄꯥꯔꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯣꯏꯅꯣ ꯏꯅꯝ ꯑꯃ ꯊꯤꯖꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛ ꯃꯥꯜꯂꯦꯀꯣ ꯄꯨꯟꯁꯤꯁꯦ ꯅꯨꯄꯤ ꯊꯤꯗꯅ ꯂꯦꯡꯈ꯭ꯔꯦ ꯈꯜꯂꯝꯕꯅꯤ ꯊꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯁꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗꯤ ꯄꯤꯕꯤꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯆꯥꯗꯅ ꯑꯩꯕꯨ ꯅꯨꯄꯤ ꯂꯣꯝꯕ ꯆꯠꯄ ꯇꯥꯔꯤ ꯍꯧꯖꯤꯛꯁꯦ ꯏꯁ ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯐꯣꯡꯗꯣꯛ ꯀꯩꯗꯧꯔꯒꯦ ꯇꯥ ꯄꯥꯔꯤꯗꯤ ꯌꯥꯔꯛꯇ꯭ꯔꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯐꯥꯔꯒ ꯂꯧꯕ ꯌꯥꯔꯦ ꯑꯁꯨꯛ ꯐꯕ ꯃꯤꯁꯤꯗ ꯌꯥꯗ꯭ꯔꯕꯗꯨꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯣꯏꯁꯦ ꯂꯩꯔꯦ ꯅꯨꯄꯤꯒꯤ ꯋꯥꯗꯤꯅꯦ ꯀꯣꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯛꯇꯧ ꯂꯩꯔꯦ ꯐꯥꯔꯁꯤꯔꯅꯤ
ꯃꯁꯥꯅ ꯌꯥꯗꯦꯅ ꯑꯩꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯍꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯐꯔꯦꯁꯦ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯃꯃꯥ ꯃꯆꯥꯅ ꯌꯥꯔꯛꯅꯕ ꯑꯩꯁꯨ ꯍꯣꯠꯅꯕ ꯇꯥꯔꯦ. ꯃꯈꯣꯏꯅꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯑꯩ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ. ꯆꯠꯂꯦꯀꯣ. ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯝꯃꯤ ꯃꯌꯥꯝꯁꯤꯕꯣ? ꯅꯣꯛ ꯅꯣꯛꯇꯅꯒꯁꯨ ꯆꯠꯈ꯭ꯔꯤ. ꯃꯁꯦ ꯅꯨꯄꯤ ꯀꯣꯏꯗꯕꯒꯤ ꯃꯀꯣꯛꯁꯤ ꯂꯩꯈꯠꯂ ꯃꯥꯜꯂꯤ. ꯑꯍꯤꯡꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯒ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯆꯥꯛꯉꯟ ꯆꯥꯅꯔꯒ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ. ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ. ꯑꯌꯤꯡꯕꯤꯗꯤ ꯃꯁꯥꯕꯨ ꯁꯨꯝꯂꯤ. ꯃꯪꯒꯣꯜꯗꯨ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯁꯨꯝꯂꯤ. ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯋꯥꯕ ꯄꯨꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ. ꯊꯥꯕꯜ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯀꯠ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯤ. ꯊꯣꯛꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯈꯪꯗꯦ. ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯏꯗꯧꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯏꯇꯥ ꯊꯥꯖ ꯅꯪꯒꯤ ꯏꯪꯂꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯄꯣꯊꯥꯖꯒꯦ ꯈꯟꯈꯤꯕꯅꯤ. ꯅꯪꯁꯨ ꯑꯩꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯂꯣꯠꯂꯕ꯭ꯔꯥ? ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯁꯨ ꯇꯨꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯁꯦ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯁꯦꯁꯦ ꯇꯨꯝꯃꯨ. ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯁꯨꯝꯂꯤ. ꯃꯆꯥꯅꯨꯄꯤꯁꯨ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯁꯨꯝꯂꯕꯁꯤꯗꯗꯤ ꯃꯃꯤꯠ ꯃꯆꯥ ꯑꯅꯤꯗꯨ ꯎꯏꯊꯈ꯭ꯔꯦ. ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯄꯥꯔꯤ ꯃꯍꯥꯛꯁꯨ ꯑꯌꯤꯡꯕꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯕ ꯃꯇꯥꯡ ꯇꯥꯟꯖꯥꯕꯨ ꯉꯥꯏꯖꯔꯤ. ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯑꯌꯤꯡꯕꯤꯗꯨ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯄꯥꯔꯤꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ. ꯑꯌꯤꯡꯕꯤ, ꯏꯟꯁꯥꯡ ꯂꯩꯔꯨꯏꯔꯣ? ꯂꯩꯔꯨꯏꯅꯤ. ꯇꯥ ꯄꯥꯔꯤꯗꯤ ꯊꯕꯛ ꯂꯩꯔꯣ? ꯅꯠꯇꯦꯗ, ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ. ꯑꯗꯣ ꯑꯩꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯃꯐꯝ ꯃꯇꯝꯕꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯤ. ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ. ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯑꯩꯁꯦ ꯈꯟꯖꯕꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕ. ꯍꯥꯟꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ. ꯑꯩ ꯋꯥꯒꯃꯨꯛ ꯆꯥꯗꯨꯅ ꯀꯩꯅꯣꯅꯤ. ꯂꯥꯏꯕꯛ ꯊꯤꯕꯤ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯍꯥꯟꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯐꯣꯡꯗꯣꯛꯆꯔꯤꯁꯤꯅꯤ. ꯑꯩꯕꯨ ꯅꯪꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯑꯣꯏꯖꯔꯒꯦ. ꯏꯁꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯒꯦ. ꯅꯪꯁꯨ ꯑꯩꯕꯨ ꯌꯥꯕꯤꯌꯨ. ꯄꯥꯔꯤꯅ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯁꯤꯗ ꯑꯌꯤꯡꯕꯤꯗꯤ ꯊꯥꯖꯕ ꯉꯝꯗ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯁꯤ ꯃꯧꯅꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯄꯥꯈꯪ. ꯑꯗꯨꯒ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯤ. ꯇꯥ ꯄꯥꯔꯤ, ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯌꯨ. ꯏꯃꯨꯡ ꯑꯃꯠꯇ ꯃꯧ ꯍꯜꯂꯛꯄꯤ ꯆꯦꯜꯂꯨꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯗꯕꯅꯤ. ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯅ ꯇꯥ ꯄꯥꯔꯤꯒꯤ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯌꯨ. ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ. ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯦꯡꯕꯤꯌꯨ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ? ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯖꯕꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯩꯁꯨ ꯈꯪꯕꯤꯗ꯭ꯔꯤꯁꯦ? ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯆꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯥꯛꯊꯦꯛꯂꯒ ꯋꯥꯔꯕ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯔꯅꯤ ꯈꯟꯖꯗꯨꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦ. ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯑꯩꯗꯤ ꯃꯧꯅꯤ. ꯑꯗꯨꯁꯨ ꯏꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕꯤ. ꯅꯪꯅ ꯄꯥꯈꯪ. ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ. ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯨꯝꯕ ꯋꯥꯁꯤ ꯍꯥꯏꯕꯤꯔꯅꯨ. ꯑꯩ ꯆꯠꯂꯒꯦ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ. ꯄꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯥꯔꯤ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯇꯠꯇꯅ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ. ꯀꯔꯤꯕꯨ ꯈꯜꯂꯤꯕ? ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯈꯤꯕ ꯑꯣꯏꯕꯅ ꯌꯥꯅꯕ ꯍꯥꯏꯖꯔꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯄꯥꯔꯤ ꯃꯍꯥꯛꯁꯨ. ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯄꯥꯔꯤꯕꯨ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯤ. ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯁꯨ ꯄꯥꯔꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯇꯣꯏꯅ ꯂꯩꯔꯝꯕꯁꯤꯗꯗꯤ 마ꯁꯨ ꯈꯔꯗꯤ ꯁꯤꯡꯅꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ. ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯂꯩꯔꯤꯕꯅꯤ. ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯌꯤꯡꯕꯤ ꯍꯥꯟꯅꯒꯨꯝ ꯂꯩ ꯍꯦꯛꯄ ꯊꯣꯛꯂꯛꯏ. ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯄꯥꯔꯤꯕꯨ ꯂꯩꯇ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩꯁꯤꯡꯗꯨ ꯍꯦꯛꯏ. ꯂꯩ ꯍꯦꯛꯏꯔꯣ? ꯏꯃꯥ! ꯑꯩ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯗꯨ ꯌꯥꯝ ꯈꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯍꯥꯟꯈꯩ ꯑꯩ ꯎꯗꯅꯕ ꯂꯣꯠꯄꯗꯣ ꯋꯥꯕ꯭ꯔꯥ? ꯑꯩ ꯂꯣꯠꯈꯤꯗꯦꯀꯣ. ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ. ꯇꯥ ꯄꯥꯔꯤ, ꯁꯨꯃꯥꯏꯅ ꯊꯣꯡꯒꯥꯜꯁꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ. ꯌꯥꯔꯦ, ꯍꯟꯕꯤꯈ꯭ꯔꯣꯕ. ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯉꯥꯡꯅꯈꯤꯗ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯅꯕꯗꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏ ꯃꯤꯅ ꯂꯥꯟꯅ ꯈꯟꯒꯦꯁꯨ ꯈꯟꯖꯁꯅꯨ. ꯈꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ. ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ.
ꯑꯩꯗꯤ ꯏꯁꯥ ꯂꯩꯔꯕ ꯏꯃꯧꯅꯤ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯁꯣꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯌꯤꯡꯕꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯒꯅꯨ ꯁꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯂꯕꯗꯤ ꯏꯊꯟꯇ ꯁꯤꯖꯈꯤꯅꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯛꯄꯁꯦ ꯍꯟꯗꯛ ꯋꯥꯕ ꯈꯔ ꯐꯔꯅꯤꯅ ꯈꯜꯂꯨꯔꯒ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯃꯨꯛꯇꯪꯗꯤ ꯊꯝꯕꯤꯌꯨꯕ ꯅꯃꯥ ꯅꯆꯥꯕꯨ ꯂꯨꯅ ꯊꯝꯖꯒꯦ ꯑꯩ ꯅꯉꯣꯟꯗ ꯏꯆꯥ ꯑꯇꯣꯞꯄ ꯄꯥꯝꯃꯤꯁꯨ ꯍꯥꯏꯖꯔꯣꯏ ꯅꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯁ ꯌꯥꯔꯦꯕ ꯆꯠꯂꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯆꯠꯇ꯭ꯔꯗꯤ ꯏꯅꯦ ꯈꯣꯏꯗ ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯑꯁ ꯑꯁꯤꯅ ꯀꯥꯏꯗꯪ ꯂꯩꯔꯝꯃꯤꯅꯣ ꯂꯣꯠꯐꯝ ꯂꯩꯇꯦꯅꯦ ꯑꯁ ꯆꯦꯟꯈ꯭ꯔꯒꯦꯗ ꯍꯦ ꯀꯩꯅꯣ ꯆꯦꯟꯒꯦ ꯇꯧꯔꯤꯗꯤ ꯍꯧꯖꯤꯛꯇ ꯏꯆꯥ ꯅꯨꯄꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯕ ꯍꯥ ꯏꯅꯦ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯁꯨ ꯇꯥꯔꯦ ꯉꯁꯤꯗꯒꯤ ꯏꯅꯦ ꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯖꯔꯣꯏꯒꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯀꯔꯤ ꯇꯧꯕꯒꯤ ꯎꯂꯣꯏꯗꯧꯔꯤꯕ ꯏꯆꯥ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯃꯃꯥ ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯅꯪ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯌꯦꯡꯕꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯃꯤꯅ ꯎꯔꯗꯤ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯕꯦꯝꯃ ꯅꯪ ꯏꯃꯥꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝꯅ ꯁꯥꯡꯂꯤꯅꯦ ꯏꯃꯥ ꯂꯩꯔꯤꯈꯩꯗꯤ ꯐꯩ ꯏꯃꯥꯅ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯅꯪꯅ ꯑꯣꯏꯍꯧꯒꯗꯧ ꯐꯤꯕꯝꯗꯣ ꯏꯃꯥ ꯈꯪꯉꯤꯅꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤ ꯅꯪꯕꯨ ꯌꯥꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯃꯥ ꯅꯆꯥꯅ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯒ ꯂꯩꯖꯈꯤꯕꯗꯨꯅ ꯏꯃꯥꯁꯦ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯆꯥ ꯃꯧꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯁꯨ ꯑꯋꯥꯕ ꯃꯌꯥꯝꯗꯨꯕꯨ ꯀꯣꯛꯅꯕ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯄꯤꯕꯅꯤꯅꯦ ꯅꯪꯕꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯏꯃꯥ ꯈꯪꯉꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯂꯥꯜꯂꯨꯗ꯭ꯔꯕꯗꯤ ꯄꯣꯠꯂꯣꯏꯗ ꯅꯪꯒꯤꯁꯨ ꯃꯇꯤꯛ ꯆꯥ ꯃꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯅꯃꯥꯈꯣꯏ ꯊꯥꯔꯛꯑꯣ ꯏꯆꯥꯁꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯏꯃꯥ ꯄꯥꯕꯈꯣꯏꯁꯨ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅ ꯍꯥꯏꯕꯅꯤ ꯑꯌꯤꯡꯕꯤꯁꯦ ꯏꯃꯥꯈꯣꯏꯅ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤ ꯃꯥꯜꯂꯦ ꯑꯌꯤꯡꯕꯤ ꯏꯃꯥꯈꯣꯏ ꯊꯥꯔꯛꯂꯀꯥꯟꯗꯗꯤ ꯅꯪ ꯌꯥꯗꯦꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯃꯥꯡꯗꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯆꯣꯞꯍꯜꯂꯗꯤ ꯑꯩꯗꯤ ꯅꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯗꯧꯅꯤ ꯈꯪꯉꯨ ꯅꯦ ꯑꯩ ꯆꯠꯂꯒꯦ ꯋꯥꯒ ꯍꯥꯏꯕ ꯅꯪꯗꯤ ꯄꯥꯔꯤꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯆꯠꯈ꯭ꯔꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯆꯪꯂꯛꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯤ ꯑꯌꯤꯡꯕꯤ ꯋꯥꯉꯥꯡꯗ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯂꯩꯒꯗꯣ ꯍꯦꯛꯇ꯭ꯔꯤ ꯃꯪꯒꯣꯜ ꯀꯥꯁꯤꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯥ ꯌꯥꯏꯍꯟꯗꯨꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤ ꯄꯝꯈꯠꯂꯒ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯃꯥ ꯑꯩꯁꯦ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯑꯣꯏꯔꯗ꯭ꯔꯥ ꯅꯪꯒꯤ ꯄꯥꯕꯗ ꯃꯤꯅꯝꯕꯤ ꯐꯠꯇꯕꯤ ꯅꯃꯥ ꯑꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯋꯥ ꯉꯥꯡꯂꯨꯕ ꯏꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯈꯪꯒꯥꯎꯅꯔꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯏ ꯑꯗꯨꯒ ꯃꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯃꯣꯃꯣ ꯅꯣꯛꯆꯩ ꯊꯃꯣꯏꯅꯨꯡꯗꯗꯤ ꯄꯥꯔꯤ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯔꯛꯏ ꯏꯃꯥ ꯏꯆꯥꯒꯤ ꯄꯟꯊꯨꯡꯐꯝꯁꯦ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯅꯪꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯥꯕ ꯍꯪꯂꯛꯀꯅꯤ ꯈꯟꯕꯗ ꯋꯥꯔꯝꯕꯅ ꯃꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯋꯥꯕ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ ꯏꯆꯥ ꯊꯣꯏꯕꯤ ꯏꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯅ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯌꯨꯀꯣ ꯋꯥꯁꯨ ꯉꯥꯡꯂꯛꯂꯔꯣꯏ ꯈꯪꯂꯕ ꯃꯆꯥꯅꯨꯄꯤꯁꯤꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯐꯣꯡꯗꯣꯛꯆꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯑꯅꯝ ꯀꯟꯕ ꯆꯀ꯭ꯔꯤꯗꯒꯤ ꯑꯌꯤꯡꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯖꯔꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯕꯗ ꯃꯁꯥꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯇꯧꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯈꯟꯗꯣꯛꯇꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯅꯦ ꯃꯀꯨ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯅꯤ ꯈꯟꯗꯨꯅ ꯑꯌꯤꯡꯕꯤ ꯃꯍꯥꯛꯄꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯐꯪꯍꯟꯈꯤꯕꯅꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯕ ꯇꯧꯗꯦ ꯃꯊꯧ ꯆꯤꯟꯕ ꯈꯨꯟꯖꯥꯁꯤꯡꯅꯤ ꯑꯌꯤꯡꯕꯤꯕꯨ ꯃꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯂꯩꯅꯕ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯄꯥꯔꯤ ꯐꯃꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯁꯥꯟꯅꯖꯔꯤ ꯑꯌꯤꯡꯕꯤꯅ ꯀꯥꯗ ꯆꯪꯂꯛꯏ ꯆꯥꯛ ꯂꯣꯏꯔꯦ ꯏꯃꯥ ꯄꯥꯕꯁꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯉꯥꯡꯗꯣ ꯑꯩ ꯄꯝꯃꯒꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯌꯥꯔꯣꯏ ꯑꯩꯅ ꯄꯝꯗꯣꯏꯅꯦ ꯆꯠꯂꯣ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯔꯣ ꯃꯤ ꯁꯣꯝꯗ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯐꯖꯕ ꯑꯃ ꯈꯜꯂꯤ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯤ ꯑꯌꯥ ꯀꯩꯅꯣ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ ꯆꯠꯂꯣ ꯆꯥꯎ
ꯑꯌꯤꯡꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯒ ꯐꯝꯃꯤ ꯄꯥꯔꯤꯁꯨ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯃꯄꯥ ꯂꯩꯔꯦ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯇꯩ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯥꯎꯅꯦ ꯑꯁ ꯅꯪꯅ ꯁꯤꯒꯤ ꯃꯤꯡꯁꯤ ꯀꯧꯔꯛꯄ ꯉꯥꯏꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯤ ꯑꯋꯥꯕꯒ ꯂꯣꯏ ꯐꯔꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯠꯂꯣ ꯆꯥꯛ ꯆꯥꯔꯣ ꯅꯪ ꯂꯣꯏꯔꯒ ꯑꯩꯃꯨꯛ ꯆꯥꯔꯒꯦ ꯆꯠꯂꯣ ꯀꯨꯏꯔꯣꯏꯌꯦ ꯐꯠꯖꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯅꯆꯥꯅꯨꯄꯤꯁꯤꯒ ꯁꯥꯟꯅꯔꯝꯃꯣ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯄꯔꯤꯁꯨ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯁꯥꯟꯅꯍꯧꯏ